ngasi yamna nungaitaba laibak thiba thodok amaga mari leinana Delhi gi Maharani Bagta ngasi ayuk meitei nupi ama singnaningai oiba maongda siraga leiramle siribi nupi masa asi Pyar Lakshmi Devi kawi hairi mahak Bisnupur gi Khangembam Jadumani Singha gi masa nupi ni hairi laikhidrabi nupi masa asi Black Jack ta thabak tawduna leibani hairi mahak ngarang mahak ki thabok mafam da satkide hairi ngasi ayuk mahak na leiriba building adugi makhada siduna leirambani hairi haujuk phawbagi oinadi kanana kamdongna kari maram gi damak siramlibano haiba khangba ngamdri adubu thajaba yaba paw amagi majung inade mahak matomta suicide tawramba oirambasu yai haiba wafam sing thamnarakli siriba nupi masa asigi masada phubagi dakfam khara tai haibagi khudam khara phangli hairi mafam adubu koliba police station gi miyo sing laktuna asiba haksang adu lokhat kre hairi makha taba kari kari paw leiribagi haibadu channel asigi maikaidagi update tawjarke myam punamak ngaiduna leibiramu kogi ashram on store gi nakan gida Bisnupur dagi nupi ma laitena sida society ni ai do footage ka di yengdre do singnen ne ba mong da kana toram ne na ku set pane do ni na phu bagi khar di tai do song da bani de mathak da gi do ko sab sa de kan